ꯂꯩꯉꯣꯏꯁꯦ ꯚꯥꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯗꯤ ꯊꯤ ꯇꯥꯡ ꯌꯣꯟꯗꯣꯏꯅꯤꯉꯣ ꯅꯝꯕ ꯊꯝ ꯑꯁꯤ ꯂꯗꯥꯛ ꯗꯦ 2 ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯃꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯅꯤ ꯍꯥꯏꯕꯅꯦꯕ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯅꯤ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯤ ꯃꯣꯔꯅꯤꯡ ꯚ꯭ꯌꯨ ꯑꯝꯇ ꯎꯠꯂꯝꯒꯦ ꯇꯧꯅꯤ ꯁꯦꯠ ꯐꯖꯔꯦ ꯐꯖꯔꯦ ꯅꯣꯏ ꯂꯣꯏꯁꯤꯜꯂꯣꯏꯔꯕ ꯍꯥꯏꯁꯦ ꯐꯖꯔꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯈꯥꯔꯗꯨꯡꯂꯥꯅꯦ ꯅꯣꯡꯃ ꯍꯣꯜ ꯇꯧꯔꯅꯤ ꯅꯨꯡꯗꯥꯡ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯦꯠꯁ ꯒꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯔꯤꯁꯇꯤ ꯊꯣꯛꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯁꯤ ꯂꯥꯛꯑꯣ ꯑꯣ ꯆꯥꯔꯤ ꯀꯩꯅꯣ ꯑꯣ ꯆꯥꯔꯤ ꯀꯩꯅꯣ ꯃꯣꯏ ꯑꯅꯤꯗꯤ ꯂꯣꯏꯈ꯭ꯔ ꯆꯠꯂꯣ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯋꯥꯡꯅ ꯆꯠꯂꯣ ꯑꯁ ꯅꯨꯃꯤꯠꯁꯤꯗꯤ ꯐꯖꯔꯦ ꯄꯨꯡꯂꯪ ꯂꯪꯉꯤ ꯑꯁ ꯃꯝꯃꯤ ꯌꯥꯗ꯭ꯔꯦ ꯏꯪꯕꯗꯤ ꯐꯖꯅ ꯏꯪꯕ ꯐꯣꯇꯣ ꯀꯥꯞꯅꯩꯔꯣ ꯍꯣꯏ ꯁꯤꯗꯤ ꯐꯣꯇꯣ ꯀꯥꯞꯅ ꯍꯧꯔꯤ ꯀꯨꯝꯊꯔꯛꯑꯕꯅꯤ फजरे व्यू अंकल ब्रेकफास्ट रेडी हो गया क्या अच्छा अच्छा ब्रेकफास्ट रेडी हो रही है मॉर्निंग की व्यू ले रहे फोटो कामनरी इंग मनी मपान चागे तौने ब्रेकफास्ट मोई लोरे है कई फंगे को मोई पापड़ ले रहे ब्रेकफास्ट की लफोई ले रहे सलाद ले रहे ब्रेड पी रहे ऑमलेट ले रहे तन नॉर्मल सिना साग नॉर्मल है आलू साग Ketul ba? Ha. Ani jo. Atra ani je khai do la zero. Na tu kan ketul ba? Ai ga ma. Ketul no betul. I'm telling you. Bo ji ai. Ketul no betul. I telling you. I wanna separate this ladies. Hojik chatnabagi thokle gari ji yaure hai. Ado hojik se khoi chattuise Khardungla pass ka kinoga Khardungla Pass and Nubra Valley duga Nubra Valley da nongmo hol tawraga mo halakadawba ise Khardungla Pass da yam heavy snowfall tai hai ba dugi khoise bike da sabe yada bhai tare aduna hayeng bauti khoise bike thogiroi aduga hangsit kumba dei bike thorani ngasi baugi di चलनी कार्ड नत्रो सिदि यावे याम बिसो याम लांनि जिमाइ तिनो हमनि मनिं फम खागु जे हा सो लांने दे खाइनारि नि खाइनारि बा just we are joking not a joker चल चल तुम न नंगी
ꯋꯥꯈꯜꯇꯅꯤ ꯌꯦꯡꯂꯨ ꯎꯔꯨ ꯃꯥꯏꯀꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯁꯛꯇꯝꯇ ꯎꯔꯦ ꯆꯠꯂꯦ ꯆꯠꯂꯦ ꯇꯨꯝꯂꯦ ꯇꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯇꯅꯤ ꯌꯦꯡꯂꯨ ꯎꯔꯨ ꯃꯥꯏꯀꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯁꯛꯇꯝꯇ ꯎꯔꯦ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯀꯦꯖꯕꯤ ꯅꯇꯧꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯦ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯨꯃꯠ ꯌꯥꯏ ꯎꯕꯤ ꯁꯛꯇꯝꯅ ꯆꯠꯂꯦ ꯆꯠꯂꯦ ꯇꯨꯝꯂꯦ ꯇꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯇꯅꯤ ꯌꯦꯡꯂꯨ ꯎꯔꯨ ꯃꯥꯏꯀꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯁꯛꯇꯝꯇ ꯎꯔꯦ ꯍꯧꯖꯤꯛ ꯈꯥꯔꯗꯨꯡꯂꯥ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯍꯥꯟꯕ ꯆꯦꯛ ꯄꯣꯁꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯑꯗꯒꯤ ꯃꯤꯡ ꯂꯣꯏꯅꯃꯛ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯕꯥꯏꯛ ꯊꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯗꯣ ꯗꯨꯈꯝꯗ ꯌꯩꯅꯤꯀꯣ ꯑꯩ ꯈꯜꯂꯤꯁꯦ ꯂꯦꯁꯦ ꯂꯥꯛꯏꯕꯤꯁꯦ ꯀꯣꯏꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯐꯪꯗꯧ ꯃꯥꯜꯂꯦꯅ ꯁꯛꯁꯦ ꯗꯥꯏꯔꯦꯛ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯀꯅꯥꯕꯨ ꯎꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯤ ꯎꯕꯗꯣ ꯌꯨ ꯎꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯖꯤꯕ ꯀꯅꯥ ꯎꯒꯦ ꯁꯤꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯅ ꯍꯥꯏꯕ ꯍꯨꯟꯕ ꯇꯥꯕꯗꯤ ꯍꯧꯗꯤ ꯍꯧꯖꯤꯜꯂꯛꯑꯦ ꯍꯟꯗꯛ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯁꯤꯗꯤ ꯈꯥꯔꯗꯨꯡꯂꯥ ꯄꯥꯁꯇ ꯌꯧꯗꯧꯕ ꯌꯥꯝꯗꯤ ꯋꯥꯠꯇꯦꯕꯀꯣ ꯀꯤꯂꯣꯃꯤꯇꯔ 35ꯒ 39 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯏꯔ ꯃꯥꯜꯂꯦ ꯁꯥꯠꯕꯤꯅ ꯈꯥꯔꯗꯨꯡꯂꯥ ꯄꯥꯁ ꯌꯧꯔꯦ ꯁꯤꯂꯩꯀꯣ ꯐꯖꯔꯦ ꯁꯤꯂꯩꯀꯣ ꯃꯌꯥꯝ ꯍꯧꯒꯠꯅꯔꯕꯣ Khardungla Pass second highest motorable road adu ꯑꯩꯈꯣꯏꯗꯤ ꯕꯥꯏꯛ ꯊꯧꯕꯗꯤ ꯐꯪꯗ꯭ꯔꯦ ꯌꯧꯈ꯭ꯔꯦ ꯌꯧꯔꯤ ꯌꯦꯡꯉꯤ ꯃꯈꯩ ꯄꯦꯟꯗꯕ ꯋꯥꯍꯩꯁꯨ ꯈꯣꯏꯊꯨꯝꯅꯩ ꯇꯥꯔꯤ ꯃꯈꯩ ꯄꯦꯟꯗꯦꯗ ꯂꯩꯔꯣꯏ ꯇꯥꯏꯕꯪꯗ ꯅꯪꯒꯨꯝꯕꯤꯗꯤ no one else like you no one else like you 이까이 ꯈꯪꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯃꯨꯕꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯩ ꯊꯥꯖꯕꯤꯌꯨ 이까이 ꯈꯪꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯃꯨꯕꯤ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯅꯪꯒꯤ ꯋꯥꯈꯜꯗꯤ ꯅꯅꯥꯛꯇ ꯑꯁꯨꯝ ꯂꯩꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯃ ꯀꯥꯡꯗꯅ ꯅꯪ ꯅꯨꯡꯕꯥꯔ ꯚꯦꯂꯤꯗꯤ ꯌꯧꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯗꯧꯔꯤꯕ ꯍꯣꯇꯦꯜꯗꯣ ꯌꯧꯅꯕ ꯆꯠꯄꯗ ꯍꯧꯖꯤꯛ ꯁꯤꯗꯒꯤ 40 ꯃꯌꯥꯗꯤ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯃꯇꯝꯁꯦ ꯑꯗꯨꯅ ꯁꯨꯝ ꯂꯝꯁꯥꯡ ꯊꯧꯔꯛꯄꯒꯤ ꯋꯥꯕ ꯑꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯅꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗꯤ ꯐꯖꯔꯦ ꯚ꯭ꯌꯨꯁ ꯍꯣꯇꯦꯜꯁꯨ ꯌꯧꯁꯜꯂꯛꯑꯦ In 300 meters, turn left. Finally ꯑꯩꯈꯣꯏ ꯒꯦꯁ ꯍꯥꯎꯁ ꯌꯧꯔꯦ ꯄꯣꯊꯥꯔꯅꯤ ꯑꯩꯈꯣꯏ ꯒꯦꯁ ꯍꯥꯎꯁꯁꯤ ꯈꯔ ꯃꯜꯂꯞ ꯆꯠꯂꯤꯗ ꯁꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯜꯂꯤ ꯑꯁꯤ ꯑꯍꯥꯟꯕ ꯊꯧꯖꯤꯜꯂꯛꯄꯩꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯀꯦ ꯅꯨꯕ꯭ꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯅꯦꯕꯀꯣ ꯃꯣꯏ ꯍꯥꯏꯁꯦ ꯁꯤ ꯔꯨꯝꯁꯤꯒ ꯂꯧ ꯍꯥꯏꯕꯅꯦꯕ
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯐꯃꯨꯡ 2 ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯍꯨꯝ ꯑꯗꯨꯝ ꯇꯨꯝꯖꯜꯂꯒꯦ ꯇꯧꯅꯦꯕ ꯏꯪꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏ ꯍꯥꯏꯁꯦ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯇꯤ ꯁꯤꯗ ꯁꯨꯝ ꯁꯤꯗꯁꯨ ꯌꯨꯁ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯍꯥꯏ ꯌꯦꯡꯉꯒꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯂꯦꯛꯑꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣই ꯍꯌꯦꯡ ꯍꯟꯗꯣꯏꯅꯦꯕ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯁꯨꯅꯤꯌꯥ ꯁꯤꯗꯤ ꯍꯣꯔꯦꯟ ꯗꯨꯝꯒ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯁꯨ ꯂꯥꯛꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯀꯥꯟꯗ ꯑꯃꯨꯛ ꯁꯦꯟ ꯗ꯭ꯌꯨꯟ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯀꯦ ꯇꯧꯔꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯉꯥꯛꯇ ꯂꯩꯕ ꯖꯒꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨ ꯌꯦꯡꯉꯨꯁꯦꯅ ꯍꯥꯏꯔꯤ ꯉꯁꯥꯏ ꯑꯋꯥꯡꯕ ꯖꯒꯥꯗꯗꯤ ꯈꯔ ꯋꯥꯔꯝꯃꯦ ꯑꯗꯣ ꯁꯤꯁꯨ ꯋꯥꯡꯗꯤ ꯋꯥꯡꯉꯤꯅꯦꯕ ꯋꯥꯡꯉꯒꯁꯨ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯒꯗꯤ ꯁꯤ ꯒꯥꯔꯤꯁꯤ ꯑꯣꯛꯁꯤꯖꯦꯟꯕꯨꯗꯤ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤꯕꯨꯗꯤ ꯍꯥꯏꯕ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯋꯥꯕ ꯅꯠꯇꯕꯅꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯖꯤꯡ ꯂꯥꯎꯕꯤ ꯇꯧꯁꯦ ꯍꯥꯏꯔꯣ ꯍꯛꯆꯥꯡꯁꯤꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯌꯥꯗ꯭ꯔꯦ ꯀꯨꯏꯔꯦ ꯖꯤꯡ ꯂꯥꯎꯕꯤ ꯉꯥꯡꯉꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯍꯤꯠꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯇꯧꯕꯤꯗꯣ ꯍꯤꯠꯅꯤ ꯑꯩꯈꯣꯏ ꯁꯦꯟꯗꯤꯌꯨꯟ ꯌꯧꯈ꯭ꯔꯦ ꯃꯣꯏꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯂꯩꯉꯣꯏ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯂꯩꯉꯣꯏꯁꯦ ꯃꯈꯟꯗꯤ ꯈꯔ ꯇꯣꯉꯥꯟꯕ ꯃꯥꯜꯂꯤ ꯃꯣꯏ ꯁꯤ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯁꯤ ꯄꯥꯔꯀꯤꯡ ꯐꯪꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤ ꯁꯤꯖꯟ ꯅꯠꯇꯦꯕ ꯑꯗꯨꯅ ꯇꯨꯔꯤꯁ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯛꯅꯗꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯃꯥꯏꯁꯦ ꯏꯁꯤꯡ ꯐꯖꯔꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯂꯩꯉꯣꯏꯁꯤꯗꯤ ꯁꯥꯏꯅꯤꯡ ꯌꯥꯎꯕꯤꯗꯨꯅꯦ ꯃꯣꯏ ꯁꯤ ꯂꯩꯉꯣꯏꯁꯦ ꯚꯥꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯗꯤ ꯊꯤ ꯇꯥꯡ ꯌꯣꯟꯗꯣꯏꯅꯤꯉꯣ ꯁꯤꯗꯤ ꯃꯩ ꯇꯥꯔꯦꯍꯦ ꯚꯥꯏ ꯔꯣꯁꯟꯅ ꯊꯥꯏꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨ ꯚꯥꯏ ꯔꯣꯁꯟꯅ ꯊꯥꯏꯁꯤ ꯀꯩꯅꯣ ꯚꯥꯏ ꯁꯤꯕꯣ ꯕꯤꯀꯥꯅꯤ ꯁꯤꯗꯤ ꯁꯤ ꯕꯤꯀꯥ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯚꯥꯏ ꯁꯣꯝ ꯅꯥꯀꯟꯗꯩꯗꯤ ꯚ꯭ꯌꯨꯗꯤ ꯐꯖꯩꯌꯦ ꯆꯦꯟꯁꯤꯔꯣ ꯃꯣꯏ ꯊꯣꯡꯁꯤ ꯇꯦꯛꯑꯦ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯋꯦ ꯑꯩꯈꯣꯏꯁꯤ ꯀꯦꯃꯦꯜ ꯇꯣꯡꯉꯨꯁꯦ ꯇꯧꯅꯕꯅꯤ ꯑꯁ ꯏꯁꯤꯡꯗꯤ ꯈꯨꯂꯨ ꯊꯤꯔꯦ ꯑꯥꯏ ꯂꯚ ꯂꯗꯥꯛ ꯀꯦꯃꯦꯜ ꯑꯥꯗ ꯂꯩꯌꯦꯕꯀꯣ ꯁꯦ ꯇꯣꯡꯕ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯍꯪꯉꯨꯔꯒꯦ ꯌꯥꯔꯗꯤ ꯇꯣꯡꯉꯛꯀꯦ ꯑꯗꯨ ꯈꯔꯗꯤ ꯇꯥꯍꯟꯗ ꯌꯥꯔꯣꯏ ꯄꯩꯁꯥꯗꯤ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯃꯣꯏꯁꯦ ꯁꯨꯝꯐꯝꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯏꯪꯗꯤ ꯏꯪꯗꯦ ꯑꯩꯈꯣꯏ ꯂꯩꯕ ꯂꯦ ꯗꯥꯏ ꯀꯩꯅꯣꯗꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯏꯪꯉꯤ ꯁꯦꯟꯗꯤꯌꯨꯟ ꯍꯣꯏ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯏꯪꯗꯤ ꯏꯪꯗꯦ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯣꯏ ꯁꯦꯟꯗꯤꯌꯨꯟ ꯑꯦꯗꯚꯦꯟꯆꯔ ꯑꯦꯗꯚꯦꯟꯆꯔ ꯃꯣꯏꯁꯦ ꯁꯤꯁꯤ ꯀꯩꯅꯣ ꯑꯣꯏꯗꯧ ꯃꯥꯜꯂꯤꯕꯣ ꯎꯟ ꯇꯥ ꯃꯇꯝꯗꯕꯨꯗꯤ ꯑꯁ ꯃꯣꯏꯁꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯎꯟ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯊꯛꯇꯒꯤ ꯍꯦꯟꯅ ꯀꯦꯃꯦꯜ ꯇꯣꯡꯅꯤꯕ ꯆꯤꯡ ꯆꯤꯡ ꯂꯥꯎꯋꯦ ꯁꯤꯗꯤ ꯎꯔꯨꯝ ꯆꯤꯡ ꯆꯤꯡ ꯂꯥꯎꯋꯦ ꯚꯥꯏ ꯑꯗꯨ ꯄꯥꯏꯔ ꯀꯥꯈꯠ ꯅꯪ ꯕꯥꯏꯛ ꯇꯣꯡꯗꯧꯔꯤ
ꯐꯖꯔꯦ ꯚꯥꯏ ꯁꯤ ꯇꯥꯒꯦ ꯇꯧꯔꯤꯁꯤꯗꯤ ꯚꯥꯏ ꯑꯁꯤ ꯇꯥꯔꯕ ꯁꯤꯗꯤ ꯅꯦꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯥꯗꯤ ꯆꯥꯏꯁꯤꯗꯤ ꯂꯩꯉꯣꯏ ꯃꯊꯛꯁꯦ ꯁꯤꯕꯨꯗꯪ ꯆꯠꯄꯩꯅꯦꯕ ꯑꯗꯨ ꯍꯜꯂꯛꯄꯗ ꯂꯨꯄꯥ 100 ꯍꯥꯏꯕ ꯋꯥꯅꯤ ꯇꯥꯡꯉꯦꯕ ꯇꯥꯡꯕꯗꯤ ꯅꯣꯏꯗꯤ ꯁꯤꯝꯇ ꯌꯦꯡꯍꯧꯗꯅ ꯀꯦꯃꯦꯜꯅꯤ ꯀꯦꯃꯦꯜ ꯑꯥꯎ ꯅꯝꯖꯔꯤ ꯂꯣꯁꯟꯁꯤ ꯌꯦꯡꯉꯣ ꯃꯩ ꯇꯥꯔꯤ ꯀꯩꯅꯣ ꯃꯩ ꯇꯥꯔꯤ ꯀꯩꯅꯣ ꯑꯩ ꯗꯨꯀꯥꯟ ꯅꯪ ꯀꯥꯎꯊꯔꯝꯖꯅꯤ ꯅꯝꯕꯔ ꯊꯝꯃꯣ ꯃꯩ ꯇꯥꯔꯤ ꯀꯩꯅꯣ ꯑꯥꯗ ꯑꯍꯨꯝ ꯌꯦꯡ ꯂꯩꯔꯦ ꯐꯛꯇꯣꯛ ꯐꯪꯗꯅ ꯑꯗꯨꯝ ꯅꯝꯃꯨ ꯑꯗꯨꯝ ꯅꯝꯃ ꯊꯝꯃꯨ ꯕꯥꯖꯨꯗꯅ ꯃꯩ ꯁꯦꯡꯗꯦꯕ ꯅꯥꯀꯟꯗ ꯅꯨꯃꯤꯠꯇꯨꯅ ꯇꯧꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯣꯏ ꯍꯣꯡꯒꯤ ꯏꯝꯄ꯭ꯔꯦꯁꯟꯁꯤ ꯌꯦꯡꯁꯤꯕꯀꯣ ꯄꯥꯝꯃꯨꯔꯝꯃꯣꯏꯅꯦ ꯑꯚꯥꯏ ꯑꯁꯤ ꯑꯣꯔꯦꯟꯖ ꯀꯂꯔ ꯂꯩꯕꯗꯣ ꯂꯨꯄꯥ 500 ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯗꯣ ꯂꯨꯄꯥ 800ꯗꯒꯤ ꯂꯨꯄꯥ 200 ꯗꯤꯁꯀꯥꯎꯟ ꯇꯧꯔꯒꯦ ꯂꯥꯁ ꯑꯣꯏꯅ 500ꯗꯤ ꯄꯤꯌꯨ ꯍꯥꯏꯕ ꯅꯣꯝꯃꯤ ꯑꯣꯏꯔꯣ ꯅꯨꯕ꯭ꯔꯥ ꯚꯦꯂꯤꯒꯤ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯟꯅꯔ ꯃꯍꯧꯁꯤ ꯅꯥꯜꯂꯤ ꯄꯣꯠꯅꯤꯅꯦ ꯐꯃꯨꯡꯒꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯥꯅꯤꯅꯦ ꯀꯔꯝꯕꯅꯣ ꯌꯥꯔꯝꯒꯅꯤꯅ ꯁꯤ ꯀꯩꯅꯣꯁꯤꯗꯤ ꯑꯟꯗꯥ ꯍꯥꯟ ꯄꯨꯊꯣꯔꯛꯑꯦꯅ ꯔꯣꯇꯤꯒ ꯑꯩ ꯍꯧꯕꯗꯒꯤ ꯅꯪꯅ ꯐꯝꯃꯤ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯁꯟꯗꯣꯏꯔꯣ ꯑꯗꯣ ꯄ꯭ꯂꯦꯠꯁꯤꯡꯁꯤ ꯑꯝꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯤꯀꯣ ꯏꯆꯥ ꯆꯥ ꯌꯥꯗꯕ ꯃꯥꯜꯂꯦꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤ ꯕꯦꯔꯥꯅꯤ ꯆꯥꯁꯤꯟ ꯊꯛꯆꯤꯟ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯁꯤꯗꯤ ꯇꯨꯝꯕ ꯑꯁꯤꯗꯤ ꯏꯁꯤꯡ ꯌꯥꯎꯔꯤꯁꯤꯗꯤ ꯍꯪꯉꯨ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯤꯁꯤꯗꯤ